ngasisu Manipur top channel gi maikei digi myam de special content am puduna laksari myam de share tawjagi myam loi fok taminasi amas myam sigi content si hauji Myanmar thokliba thodok thok singsida main oina focus toba content sing lokhachara kana myam de share tawjabani ahanba content oina lokhachara kanda mafam lokthokhraba Myanmar ambassador UK na sangjapam pikhre Myanmar protesting siba masing satruka kunga mari yaukhre London da Myanmar gi ambassador aduna Mahak pu pro-junta diplomat singna magi embassy gi mafam dagi tanthokhraba matungda Mangonda sangjapam piraba yai haina Britain phongdokre Britain gi foreign office minister for Asia Nigel Adams ka sagol senumita saujawa minna unakhi maduda mahakna maki host aduda Mahak pu pham adudagi tanthonaba military junta gi warep adugi matung ina Mahak pu ambassador ama oibigi ayaba adu makhatana leitre haina makhoina haiki Nigel Adams na haiki magi thauna amasum laibak ningba aduda aihangna ikai khumna bulli aikhoina mahaki safety amasum security gi damak United Kingdom da sagotkani haiki Mahak pu embassy adudagi thingkibadu Britain na condemn tawi Mahak embassy gi mapanda anti military junta protesters sing aduna Punkiba aduda Mahak magi car manungda ahing adu lenki phibam adu London police na ukhi maki matam sangna gi tungi phibam adu lepkhiba matam aduda United Kingdom da Mahak pu laibak aduda asok apan leitana saphana lhenana bu hona gani haina foreign office ki huangang loi aman haiki Myanmar da satakhiba military coup adu loisinanaba amasum athuba matamda laiba aduda democracy amuk hanjinnanaba aikhoina makhatana demand tawkhigani haina UK gi mateng pangnaba sau zawar min appeal tawkhi amasum kariguma mahakna Myanmar da hankhiba tarabadi mahak siba phawba mayunaba yai haiki Myanmar gi military na supnam da lengak paisin giba February gi military coup adugi matungda democracy amuk hanjin hananaba numit khudingi oiba protesting demand tawri maduda protesting adubu namthanaba military junta gi armed forcing na tamthiba mawongi namthabada haujuk phawbada miyoi satruka kunga mari sikre ngarang sagol sin numit maktada military na sahi kuntra thabak tawrakraba hanagi army colonel Saujawamina military coup adugi mayokta phone yaningdaba phongdokre amasum Aung San Suu Kyi gi civilian government adu tanthokhiba adugi mayokta sawatba phongdokre maraksida ngarang sagol senumita supnam gi military lengakna Nongmeina kaptuna protester taraga mathoi hatkre masigi manungda Mandalay region gi Saukapadung township ta lanmi singdagi nanthokhiba miyamna masak khangnaraba protester ama Nongmeina kaptuna hatkre Mahaki maming tin moi kawi Mahak Saukapadung township ta isam samba istimbau bansing amasum dumpling sing yon ba mani adubu Mahak military gi dictatorship ki mayukta sangsinba protest sing da akanba protester amoiraki Mahak sai yangkai gi manung da leiba amani Mahak pungarang April ni pana miyam gi laina ba yum sing gi manung da lanmi sing amasum police na namkhai duna sangsilaga Mangonda anirak hanan Nongmeina kapki bani Ahanbada Mahak pu Makhongda Nongmeina kapki adugi matungda amukka hana Manangan da Nongmeina kapki haina uhawba miye amana Myanmar nauda haiki lanmi sing aduna Mahak haksang adu military truck amada hapkatlaga pukhi namit asida Myanmar military lengaki lanmi singna yamdrabada miye taraga mathoi kaptuna hatki marak sida military junta gi sen thokpagi marueba lakpham James ta US na sanction sing thamkhre ngarang sagol senumita laukthokhiba US gi sanction sing aduna US natragana masigi jurisdiction singi manungda Myanmar James Enterprise na pairiba asset sing sistoksin kre amasum American citizen singbu maduga lalon itik tawba punamak thingkre hainasu pawa mana makhatana phongdorak atopase phong amana tentakna kalam khara khak lokhachar kan mayamda mu hapsage Myanmar security force amadi protesters singi marakta nongmai kapna ba hawre hari si content da gi yam tentakna maruiba paw khar khak lokhachar kan mayamda share tawjaramge Mamangda government ki minister oiramba committee representing Paidaw-nasu halutaw CRF haiska mari lenaba miyoy amana phongdokhibada haujikti miyamna masagi adhikar amadi masa ngakthoknabagi damakta lanthengnaba mathau tarakle hari committee representing Paidaw-nasu
Halutau CRPH asi Myanmar military mafam tanthokraba lawmaker group singi represent toribani CRPH bu miyamna ngaiduna laifam thoktre miyamna khulai paiduna athingba piba hauragliba asi CRPH na kaidonungda su thingba ngamloi junta na hiramasigi matangda unabada karigumba comment amata piyu haiba yakide CRPH ki member na civilian government hanjin hananabagi damakta yamna kana honaribani New York ta laiba UN Security Council na CRPH ki members sing na wangang kre Security Council gi maikei digi su Myanmar military junta na protesters sing gi mayok ta akan makhongthang lokholibani yamna kana yaning da bu ulibani adumainamak military khu oina defense tawba natragana action lokhotkani haibigi ki hanbigi thawong sing di laitri masi maru oina China Russia India amadi Vietnam na yamna kana yetpdagini hairina su paw mana makhata na su phongdorakni loisilakpo na myam tentakpa Manipur gi wang na masu Myanmar gi na tapa paw matang angak poi ga tapa paw ma myam hapsaramge myam la fukta minasi UP da nupi ohum COVID vaccine gi mahutta anti rabies vaccine kapkhre thamoi sokningai oiraba thawdo amada Uttar Pradesh ki Samli district ki government hospital amada nupi ohum COVID vaccine kapagi mahutta anti rabies injection sing Kapkhi matang thizinna ba order ama thokre nupi ohum masagi sai humdra surabi saros masagi sai humdragni thoi surabi arnkali amasu masagi sai marfu surabi satyabeti COVID-19 virus ki mayokta vaccine kapna bagi damakta Kandala da leba government community health center da sakhi vaccine kaplaba matung nupi ohum aduda anti rabies slipsing sizinabadagi makhoigi imungi miyoising facility aduda protest tokhi anti rabies solution kaplaba matungda saros ki phibam sokchelakhi mahak oning ba phawi haina complaint tokhi imungi miyoising na mahak pu private doctor amada pukhi amasum nupi aduda covid vaccine gi mahota anti rabies vaccine oina kapkhre tabada mahak thamoi sokpagana loinana ngakhi nupi singadugi imung singna chief medical officer Sanjoy Agarwal complaint tokhi Health Center adugi in charge Brijendra Singhana thaudo adugi matangda inquiry ama satharagani amasu moral bisingi mayokta akan be action na khotkani haina phongdokhi haina su paw mana makhata na su phongdorakli amas myam haus ki oina di paw si matanga sai lu sinjarage adu singso shudar myam ngasi thok bi thaudo watho amasum phonggi bisi phongsin gi maru oiba content sing lokhotsara kanda singso shudar myam hore nungthinda update pi bangam na bo hona jarake channel sigi makedigi Mas myam pathok sagi bisa soikiba lankiba kya yar si myam nang pigini amasu hauju si myam Manipur COVID-19 si adugi matik hengal ai han leramba fibam dagi aduna COVID-19 sidagi myam lapna leminasi sakana PDV SOP amasum guidelines si myam ngak na satminasi haina Manipur top channel gi makedi gi myam request tawjari amasum matang solution jar again thank you